ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝ ꯀꯣꯏꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇꯣꯝꯊꯤꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯣꯡꯕꯥꯟꯇꯣꯟ, ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯂꯝ ꯀꯣꯏꯕ ꯆꯠꯆꯔꯨꯒꯦ꯫ ꯏꯃꯥ ꯅꯆꯥꯗ ꯁꯦꯜ ꯈꯔ ꯄꯤꯕꯤꯌꯨ." ꯃꯃꯥ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯄꯩꯁꯥ ꯑꯝꯇꯕꯨ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯄꯩꯁꯥ ꯈꯔ ꯂꯩꯔꯤꯁꯤꯕꯨꯗꯤ ꯉꯁꯤꯒꯤ ꯆꯦꯡ ꯋꯥꯅꯅꯕꯅꯤ꯫ ꯃꯁꯤ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯁꯦꯟꯖꯦꯡ 5 ꯈꯛ ꯄꯤꯕꯤꯔꯤ꯫ ꯃꯗꯨ ꯐꯪꯂꯕꯗ ꯅꯣꯡꯕꯥꯟꯇꯣꯟ ꯑꯗꯨ ꯍꯔꯥꯎ ꯂꯝ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯁꯥꯕꯤ ꯑꯃꯈꯛꯅ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯌꯨꯝꯒꯤ ꯃꯐꯤ ꯃꯔꯣꯜ ꯇꯨꯝꯅ ꯆꯤꯛꯊꯠꯂꯝꯕꯒꯤꯗꯃꯛ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯕꯥꯟꯇꯣꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯇꯥꯎ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯁꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯤ?" ꯅꯨꯄꯥ ꯑꯗꯨꯅ, "ꯏꯇꯥꯎ, ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯤ ꯏꯔꯣꯜ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯅꯅꯕ ꯂꯣꯏꯅ ꯆꯤꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯕꯤ ꯑꯁꯦ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯏꯇꯥꯎ." ꯅꯣꯡꯕꯥꯟꯇꯣꯟ, "ꯏꯇꯥꯎ, ꯁꯣꯏꯔꯦ꯫ ꯁꯥꯕꯤ ꯑꯁꯤ ꯍꯥꯠꯄꯤꯔꯒꯅꯨ꯫ ꯑꯩ ꯂꯨꯄꯥ 3ꯗ ꯂꯩꯖꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯌꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯈꯟꯖꯩ, "ꯀꯔꯝꯕ ꯅꯨꯄꯥꯅꯣꯅꯦ? ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯁꯥꯕꯤ ꯑꯁꯤꯕꯨ ꯂꯨꯄꯥ 3ꯗꯒ ꯂꯩ? ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯥꯅꯣ?" ꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ ꯁꯥꯕꯤ, ꯉꯁꯤꯗꯤ ꯑꯩꯅ ꯏꯇꯥꯎꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕꯤꯌꯨꯀꯣ." ꯁꯥꯕꯤꯅ, "ꯐꯔꯦ ꯏꯇꯥꯎ, ꯍꯌꯦꯡ ꯏꯇꯥꯎꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯇꯥꯎꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯎꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎ, ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕ ꯂꯥꯛꯆꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯥꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯕꯥꯟꯇꯣꯟ ꯑꯗꯨ ꯃꯈꯨꯠꯇ ꯄꯩꯁꯥ 2 ꯈꯛꯇ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧ ꯎꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯎꯆꯤ ꯑꯃꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯀꯩꯒꯤꯅꯣ ꯏꯇꯥꯎꯅ ꯎꯆꯤ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯤ?" ꯂꯧ ꯎꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯇꯥꯎ, ꯃꯁꯤꯒꯤ ꯎꯆꯤ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤꯅꯦ ꯂꯧ ꯑꯁꯤꯗ ꯆꯪꯗꯨꯅ ꯐꯧ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯤ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯀꯤ ꯍꯥꯠꯂꯗꯕꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯕꯥꯟꯇꯣꯟꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯇꯥꯎ, ꯁꯣꯏꯔꯦ꯫ ꯎꯆꯤ ꯑꯁꯤ ꯍꯥꯠꯄꯤꯔꯅꯨ꯫ ꯎꯆꯤ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯅ ꯄꯨꯖꯔꯛꯏꯕ ꯄꯩꯁꯥ 2 ꯑꯁꯤ ꯑꯣꯏꯅ ꯂꯧꯍꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯡꯕꯥꯟꯇꯣꯟ ꯎꯆꯤ ꯑꯗꯨꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯕꯤꯔꯕꯗ ꯎꯆꯤ ꯑꯗꯨꯅ ꯍꯔꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ, "ꯏꯇꯥꯎ, ꯉꯁꯤꯗꯤ ꯏꯇꯥꯎꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤ꯫ ꯃꯇꯝ ꯑꯃꯗ ꯏꯇꯥꯎꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯡꯖꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯎꯆꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄా ꯑꯗꯨ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯃꯨꯛ ꯄꯥꯡꯂꯛꯑꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛ ꯃꯃꯥꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯅ ꯉꯥꯡꯂꯛꯑꯝꯃꯤ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯖꯕ ꯂꯨꯄꯥ 5 ꯈꯛꯇꯣ ꯑꯃꯨꯛ ꯄꯤꯕꯤꯔꯤ꯫ ꯄꯩꯁꯥ ꯑꯗꯨ ꯐꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎ ꯑꯃꯨꯛ ꯂꯝ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯉꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯔꯦꯟ ꯑꯃꯈꯛ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯩꯕ ꯉꯥ ꯄꯨꯝꯅꯃꯛꯁꯨ ꯆꯥꯊꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯤ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯄꯩꯁꯥ 5 ꯑꯁꯦ ꯄꯤꯖꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯕꯤꯔꯕꯗ
ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯏꯇꯥꯎꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯕꯅꯤꯅ ꯏꯇꯥꯎꯒꯤ ꯌꯥꯏꯑꯣꯏꯔꯕ ꯈꯨꯗꯣꯞ ꯑꯃ ꯑꯩꯅ ꯏꯇꯥꯎꯒꯤ ꯄꯤꯖꯔꯒꯦ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯌꯥꯅꯨꯡ ꯑꯁꯤꯗ ꯆꯪꯕꯤꯔꯛꯎ, ꯑꯗꯨꯒ ꯄꯇꯥꯜꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯥꯅ ꯅꯍꯥꯛꯀꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯌꯥꯅꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯇꯥꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯄꯇꯥꯜ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯇꯨ ꯇꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯎ ꯌꯥꯕ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯐꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛꯇꯨ ꯇꯝꯂꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯤꯔꯨꯅꯕ ꯃꯃꯥꯗ ꯍꯥꯏꯖꯔꯤ꯫ ꯃꯃꯥꯁꯨ ꯌꯥꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯟꯆꯦꯟꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯅꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ, ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯇꯨꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ 2 ꯁꯨꯅ ꯆꯥꯕ ꯐꯪꯗꯕ ꯅꯣꯏꯅ ꯑꯗꯨꯒꯁꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯅꯪ ꯍꯟꯗꯛꯀꯤꯗꯤꯅꯦ ꯉꯛꯄꯤꯔꯕꯅꯤ, ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯁꯛ ꯈꯪꯍꯟꯒꯗꯕꯅꯤꯗꯣ꯫ ꯄꯥꯎ ꯑꯗꯨ ꯃꯆꯥꯗ ꯇꯝꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯅ, ꯏꯃꯥ, ꯅꯤꯡꯊꯧꯗ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯔꯤ꯫ ꯅꯤꯡꯊꯧꯅ, ꯏꯆꯠꯆꯥ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯌꯥꯗ ꯑꯅꯝ ꯀꯜꯂꯤꯕꯅꯣ? ꯐꯩ, ꯍꯦ ꯂꯨꯈ꯭ꯔꯥꯕꯤ, ꯁꯦꯡꯅ ꯇꯥꯖꯧꯍꯦ꯫ ꯂꯥꯏꯔꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯆꯥꯅꯨꯄꯥꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯃꯈꯛ ꯇꯥꯡꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕꯤ ꯏꯃꯣꯝꯕꯨ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯍꯟꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯕ꯭ꯔꯥ? ꯑꯁꯥꯎ ꯂꯨꯇꯣꯟ ꯀꯥꯗ꯭ꯔꯤꯉꯩ, ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯗ꯭ꯔꯤꯉꯩ ꯊꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ, ꯅꯁꯛ ꯑꯗꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥꯗ ꯇꯝꯂꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯟꯗꯛꯃꯨꯛꯇꯪꯒ ꯆꯠꯄꯤꯌꯨ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯆꯠꯄꯗꯗꯤꯅꯦ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ, ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯅꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯍꯥꯛꯀꯤ ꯏꯃꯧ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥ, ꯃꯗꯨꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯏꯃꯥ ꯇꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯎ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯖꯔꯔꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛ ꯇꯧꯖꯔꯒꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯍꯥꯛꯀꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ꯫ ꯅꯤꯡꯊꯧꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯊꯥꯗꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ ꯍꯅꯨꯕꯤ, ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯔꯧ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯑꯃꯝꯕꯒ ꯑꯃꯥꯟꯕꯒ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯀꯣꯔꯧꯒꯤ ꯑꯍꯥꯟꯕ ꯌꯦꯟꯈꯣꯡꯗ ꯁꯅꯥꯒꯤ ꯌꯦꯟꯕꯥ ꯐꯖꯕ ꯑꯃꯅ ꯈꯣꯡꯍꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗꯒꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯁꯅꯥꯒꯤ ꯁꯣꯔꯣꯛ ꯂꯦꯡꯉꯨ, ꯑꯗꯨꯒ ꯑꯃꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯆꯥꯎꯕ ꯐꯖꯕ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯎ꯫ ꯑꯗꯨꯕꯨ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯅꯆꯥꯅꯨꯄꯥꯗ ꯊꯥꯖꯒꯅꯤꯗꯣ꯫ ꯑꯗꯨꯒ ꯇꯥꯖꯧꯍꯦ ꯍꯅꯨꯕꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯃꯥꯅꯆꯥ ꯄꯨꯟꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ, ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ, ꯅꯤꯡꯊꯧ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯁꯤꯠꯇꯕ, ꯍꯌꯦꯡꯗꯤ ꯅꯃꯥꯅꯆꯥ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦꯗꯣ꯫ ꯊꯥꯛ ꯅꯦꯝꯕ ꯅꯣꯏꯅ ꯑꯋꯥꯡꯕ ꯂꯥꯝꯒꯦ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯔꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ, ꯏꯃꯥ, ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤ꯫ ꯏꯃꯥ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯨꯔꯣ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯀꯥꯎꯖꯦꯡ ꯍꯔꯥꯎꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝ ꯐꯥꯎꯕ ꯁꯅꯥꯒꯤ ꯁꯣꯔꯣꯛ ꯂꯦꯡꯍꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡꯗ ꯐꯖꯔꯕ ꯁꯅꯥꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯑꯃꯁꯨ ꯊꯝꯂꯔꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯌꯦꯡꯈꯣꯡ ꯑꯗꯨ ꯇꯥꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯖꯔꯕ ꯁꯅꯥꯒꯤ ꯌꯦꯟꯕꯥ ꯑꯃꯅ ꯑꯍꯥꯟꯕ ꯌꯦꯡꯈꯣꯡ ꯑꯣꯏꯅ ꯈꯣꯡꯂꯔꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯁꯤꯟꯊꯥ ꯄꯨꯝꯅꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯄꯥꯡꯊꯣꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯟꯆꯦꯟꯗꯨꯕꯨ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯂꯟꯆꯦꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯆꯥꯕ ꯁꯪꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯅꯣꯡꯕꯥꯟꯇꯣꯟꯅ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯔꯤꯕ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯀꯛꯆꯦꯡ ꯈꯔꯅ ꯆꯦꯟꯅꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯩ꯫ ꯀꯛꯆꯦꯡ ꯑꯃꯅ "ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯆꯥꯛꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯃꯨꯟꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯕꯥꯟꯇꯣꯟ ꯑꯗꯨ ꯅꯣꯛꯅꯤꯡꯃꯟꯕꯅ ꯅꯣꯛꯊꯣꯛꯂꯨꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯦꯟꯗꯨꯅ ꯈꯜꯂꯤ꯫ ꯂꯟꯆꯦꯟꯗꯨ "ꯑꯁ, ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯉꯥꯎꯔꯕ ꯖꯥꯠꯂꯣ? ꯀꯩꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯗ ꯊꯥꯖꯕꯤꯔꯤ꯫ ꯑꯩꯍꯥꯛ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯄꯅ ꯐꯔꯅꯤ꯫ ꯑꯉꯥꯎꯕ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯕꯥꯟꯇꯣꯟꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯊꯣꯛꯂꯤ꯫ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕꯗ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯈꯣꯡꯒꯟꯈꯤꯕ, ꯁꯅꯥꯒꯤ ꯁꯣꯔꯣꯛ ꯁꯥꯈꯤꯕ, ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯌꯨꯝ ꯑꯁꯤ ꯁꯥꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅꯅꯤ ꯍꯥꯏꯅ ꯂꯟꯆꯦꯟꯗꯨꯗ ꯈꯪꯍꯜꯂꯛꯄꯗ ꯃꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯗꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯔꯒꯦ, ꯑꯗꯨꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈ꯭ꯔꯒꯦ ꯈꯜꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯗꯤ ꯅꯣꯡꯕꯥꯟꯇꯣꯟꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯨꯅ ꯊꯝꯖꯕ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯟꯆꯦꯟꯗꯨ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯅꯤꯡꯊꯧꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯐꯥꯒꯠꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯔꯤ ꯗꯟꯗꯤꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯅꯣꯡꯕꯥꯟꯇꯣꯟꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯀꯧꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯇꯥꯎ ꯁꯕꯤ, ꯎꯆꯤ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯃꯇꯥꯎꯗ ꯋꯥꯍꯪꯂꯔꯤ꯫ ꯂꯥꯏꯔꯦꯟ, ꯁꯕꯤ, ꯎꯆꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ?" "ꯏꯇꯥꯎꯁꯦ, ꯅꯇꯥꯎꯁꯦ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ꯫ ꯏꯇꯥꯎ ꯂꯥꯏꯔꯦꯟꯅ ꯄꯤꯕꯤꯕ ꯑꯩꯍꯥꯛꯀꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯗ꯭ꯔꯦꯗꯣ"꯫ ꯄꯥꯎ ꯄꯨꯝꯅꯃꯛ ꯃꯇꯥꯎꯁꯤꯡꯗ ꯇꯝꯂꯕꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯂꯥꯏꯔꯦꯟꯅ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯕꯤꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇꯨ ꯇꯧꯊꯣꯛꯇꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯅ ꯀꯣꯟꯅꯊꯪꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯁꯥꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫
ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯇꯥꯎꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯔꯤ꯫ ꯄꯥꯎ ꯄꯨꯝꯅꯃꯛ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯇꯝꯂꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯗꯛꯇ ꯅꯤꯡꯊꯧꯗꯒꯤ ꯌꯥꯊꯪ ꯂꯧꯔꯕ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯟꯆꯦꯟꯅꯨ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯔꯕꯗ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯂꯥꯏꯔꯦꯟꯒꯤ ꯌꯥꯅꯨꯡꯗ ꯁꯥꯕꯤ ꯑꯗꯨꯒꯤ ꯎꯆꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯁꯤꯟꯈꯤꯕ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯄꯨꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯤ꯫ ꯁꯥꯕꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯃꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯍꯨꯠꯂꯝꯃꯤ꯫ ꯃꯈꯨꯜ ꯃꯆꯥ ꯑꯗꯨ ꯎꯆꯤ ꯑꯗꯨ ꯆꯪꯂꯒ ꯃꯈꯨꯜ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯎꯆꯤ ꯃꯆꯥ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯟꯆꯦꯟꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ, "ꯅꯨꯄꯥ, ꯌꯨꯝ ꯑꯃ ꯄꯥꯟꯕ ꯀꯧꯔꯕꯅꯤꯅꯅꯦ ꯎꯆꯤꯒꯁꯨ ꯆꯪꯂꯛꯏꯅꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯆꯤ ꯑꯗꯨꯕꯨ ꯌꯣꯛꯂꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒ ꯄꯨꯡꯖꯥ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯂꯟꯆꯦꯟꯅꯨꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯅꯤ ꯍꯥꯏꯕꯁꯨ ꯎꯆꯤ ꯑꯗꯨꯅ ꯈꯪꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯇꯨꯅ ꯎꯆꯤ ꯑꯗꯨꯒꯤ ꯆꯥꯛ ꯈꯔꯁꯨ ꯊꯥꯕꯤꯔꯝꯂꯒ ꯃꯈꯣꯏꯁꯨ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯈꯣꯏ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯆꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯏꯁꯤꯡ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯨꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯎꯆꯤ ꯑꯃꯗꯤ ꯁꯥꯕꯤ, ꯂꯥꯏꯔꯦꯟ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯊꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯝꯂꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ꯫ ꯁꯥꯎꯕꯅ ꯍꯦꯜꯂꯕ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯐꯝꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯃꯇꯥꯎ ꯑꯗꯨꯗ ꯁꯤꯟꯅꯔꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯅꯣꯡꯕꯥꯟꯇꯣꯟꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫